Ingda misang mikai naina thabak tawi habigi wakad RAWRES atingba thamnaba Trump administration recommend tarakli US Commission on International Religious Freedom na Rashtriya Swamsevak Sangha RSS amasum Research and Analysis Wing ro gi matakta atingba thamnaba Trump administration recommend tawkri hari news point fonglakpa report amagi matung ina hana Ministry of External Affairs na US Commission on International Religious Freedom gi report adu akan mamong yaning daba phungtokhibaga loinana yumpham yaudaba maral pisinduna RSS amadi robum chethiana bu honare hari US ki state president ki spokesperson haiki US Commission of International Religious na pirakpa report adu kupni yengsili sai kya gi mamang gi commission asina singnerengai oiba source to yumpham oib report kya pisilakhi handak ki matang asida India bu misang mikhai naiba mongda uhanna ba report ama pisilakhi commission adi RSS amasum rogi mathakta matik sa ba thorang lokhat paga loinana organization animak ban tawgadabani haina Trump administration da recommend taraki US ki citizen singda ka hinba thong sa thabagi dama Trump administration India da khulai yon ba khudak lepadabani matung tarakpar India amadi United States ki marakta military amadi lalon itiki oiba mari thamnabagi matang na sukupna yengsingadabani haina recommend taraki haidi India da lining yu oiba maning makha tamna phangandre haina maral siraduna commission gi recommendation aduna haiki India government na religious minority singi mathakta kai henba thong sa thari haidi sera sida RSS ki mapangal kankat hananabagi panamda organization asiki khetra taraga mathu amasum plan nifuga taruk leirambadigi khetra amapan amasum samba marfuga manga lehananaba thorang lokhakhri anoba thorang asiki makha Andhra Pradesh region gi oina Sanbak ani leragani paugi mipamada RSS ki prant sa sanklak Sankawali Ramakrishna masum pran prasarak pramuk baya basunaki maduri lebawasigi tuan mafam singda RSS ki thaumi la 1.34 na mathau ningthina tawdun organization sigi mapangal kakathanana akanaba thawrang kya leptana lokali hadi Imphal Urkhul lambi pungkunga marigi manungda hangdoktuna miyam chatok sin tawi yahangadabani TKS National Highway amasu oiriba Imphal Urkhul lambi da miyam na chatok sin tawda makata na thingduna thambada tangkhul katam naw saklong TKS ki mekedigi yaning da phungturakli asiguma lambi thingbi thong asi atamna lambi asida tangduna hingnaba Thabak Inkhangi chatok sin tawriba phuruk khudimok singnabani haina TKS ki publicity and information na ngasi thokpa sirol amada hari siol aduna makha taraduna ikoi kuidringe mamang lambi asida gari tongduna lakpa miyoi kunga mathoibu security personnel ki mamang dagi lambi asida gi namduna phakiba thawdo aduna miyamna makhoi gi mathakta thajaba du mangali loinana maru oikraba lambi asida chatok sin tawriba misa miyambu ngaksenba ngamdaba aduna aruba wapam am ohenbada natana miyam marakta sabu phaunari National Highway number 202 Imphal Urkhul lambi asi maru oina tangkhul community sing loina tuan furu kanglup singi lifeline am oiduna miyoi lak ani gi mathakta sijinari hairiba maru oiba lambi asi thingduna thamjinba asina mahairoi singi punsi ana lengadaba lalon itik tawgadaba lenga ki thabak tawba asa athak yauna maru oiba posai kya purakadaba lambi asida tanglibi kya gi punsi haifam khangduna suwali hairaduna mataw kramna mafam asida honglak minungsi yengduna khoigi marakta hanki immigrants na purok bama bukari gi awaba piri bunu han sangnakli TKS na paliba lengas da pungkun ga mari gi matam piraduna hairiba National Highway asida satok sin tawriba singidama asu engam thohandana lenga ki mekedi gi sapsaba wapam ama khangan ga dabani miyam gi punsi ama security gi matana lenga na tuminya lesinbi yaru hena phongdurakli hiramasi gi matana lenga na thabak lokhat pada mai pak taba oirabadi miyam na democratic oiba mong da makhoi gi hak amadi punsi ngak senjerage madura tholakpa apapatagi taxa khudima lenga na pugadabani haina lenga ki puning singsilakli Myanmar border da Manipur ki Yawollup singa nomai kapna khri KNA PDF ki kedar mari sire kaya sokri ngase pung manga ga makhairom tarakpada matamda Myanmar gi kabotam pakal lonaba namli linda khulmanak Manipur gi Yawollup singna singa Yawollup singa sin India gi proxy army ni hainariba Myanmar da base to Koki National Army KNA PDF ki kedar singa akan mamong na nomai kapna kibagi thaudokta KNA PDF ki kedar mari mafam adur sikibaga loinana militant group singa sigi kedar kayamarum asu open yakri hadi Presna phangba paw mada ngasi Myanmar gi namli minda kulda thokiba numai kapna bigi thawdo do KNA PDF na mapam adu da operate toriba Manipur gi Yawollup gi mathakta
ahanba oina nomai kapsilaktuna attack tarakibani tungna Manipur gi apunba Yawolloising aduna handuna nomai kapada nakal animakta akan mamung nomai kapnabagi thaudok thokpani pung ama makhairom nakal animakta nomai kapnabagi thaudo aduda KNA PDF ki kedar mari mapum adura sikhi aduga kedar kharana aso apan yauduna KNA PDF ki kedar singna makhoi gi asokpa kedar sing mapum aduragi puduna satki amadi Manipur Yawolloising na laikhidraba KNA PDF kedar sing adugi khulai kyasu phangmangam khigaina pawusna makhatari Amaramda ngasi KNA PDF militant kedar sing nomai kapnabagi thaudo aduda Manipur gi Yawollup singi mai kedi gi aso apan amata yawkhidi hainasu pawusna makhatari Meetei-kuki khulasi masagi jurisdiction laijaba independent village amani village authority Kamjong district ki Urkhul district ki loan abada lairiba Meetei-kuki khulasi masagi jurisdiction laijaba independence oina kuki khul amani amadi khulasi Thawai Tangkhul village ki manungda laiti haina Meetei-kuki village ki village authority na sengdokpaga loinana thoi Thawai Tangkhulna thasigi kunga marida thokiba sirol Meetei-kuki khulasi Thois Tangkhul khulgi manungda laibani haina phungdokiba wafam yaningdaba phungdorakli Thoi Tangkhul village authority na thokiba sirol adugi pakom piraduna Meetei-kuki khulasi puari oina colonial amasum post colonial matamdagi hauna lairiba record amasum legal documents singi matungina khulasi gi independence oiba amasum masagi jurisdiction leijaba kuki khul amani hari authority sigi sirol hai Urkhul da sathakiba subdivisional officer gi court civil case number 532 of 1920-1921 ta ki order duda chief Khufulok kuki gi makhada Meetei-kuki khulasi gi boundary Lising amaga samapan ga kunga mathugi July anida demarcation tawduna khulasi jurisdiction asi awangda Hafulok simana ma sumnung supta Thawal Turel na khalli haina official oina demarcation tawba laikri suhaidi masigi mathakla subdivisional officer Urkhul sathakiba miscellaneous case number 71 of 1945-46 record tawkhibagi matung ina Mahadev Hill range asi Thawai khulgi sipta iwale haina record lairi iramasiga mari lainana 1945 ki November kunga mathoide village asigi land ownership ki matangda documentation tawkhibasu lekhi order asigi mayok tharakhiba appeal adu 1947 administrative findings singi matungina appeal tawduna thamkhibani hari puari ga sakonari record sing asigi matungina Meetei-kuki khulasi Manipur State Hill People's Administration Regulation 1947 gi makhara recognize oiba khul amani Masigi matang no official notification thoki besu lekhi hari authority na makha taraduna Land Revenue and Land Reforms Act 1960 masum Deforest Right Act 2006 ki makha da customary land sing protect tawri haina phongdorakli haina su paus na makha ta na phongdorakli Tantan asun ma miyam na thamjage du hausi koina di miyam paus matang sa lusinjarage mas makha ta banaw update miyam pu nangai minasi